Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglobirasi love requite kunsuba tangka Ningthouja ga amarga gari da famlaga ngairi pung mapan makai tashin khrabani Ningthouja Amar search tholokre kaidor jano phone tawne phone jaga tawi nong cheroidro marirakti surani tawba payak tabna tro amustok shilo Amar amuksu call tawshili ringani chatpaga Hello, Nungcthoi. Hairak libawa dida Amar khangpre khangi phone da haifet laptop laga. Nungcthoi ga hari. Amar tapna. Sir. Koklen faba khon semne dina. Hello, Amar, kari lere. Sir, pungse mapan makai tare. Koklen faba hiplam badagi hogale dina faklang da liba gari dida yengla dina. Oh, ay kon lagi. Nueni chalamo. Amar wa makata bangamde. Hoy sir. Phone thamkrabada Amar Ningthouja don silaktuna. Jesse, head office da. Sir di. Ko na laagi ye. Koklen fa bang hak famlam badagi hogaleduna masado fresh aithokluraga dress lokthokleduna state laba matungda kadagi tholaktuna drawing room da changsinduna. Aigi firol do krapek toramo. Ai horen mi tharaga laholagi. Phani sir. Mapan da thoklak leduna garage junction duna gari thodokli athoi bidi kebe aba care duna thongan da hangat handa chatpi sanari pung mapan dagi loishilabani pung mapan makhai tarak laba fawba laktrabada yumda changsilak duna sofa ka da famlaga pomli sana hasu machan pina pomlaga leibada kari tawre pomlaga changsila ide hoi laktre ngasai di lakani hairaga laktre kamai tawduino phone tawshiladuna dudia Taurasu paide ngihaki mamangdana waiting le kamai tawduino lakani kari su khanganu kapkanu chasiri thizilani Jerak adira ring lakpadu yenglubada minok amaga loinana ma dada phone tori tumilayu ko hoi bima last cut hauko athoi bi receive tawdana loud tharadana tapna dada tholodana thengkhrene Pamlambadagi hogaladuna mapido fatfat taikthoklaga bag to paraga chentholai aduga thonganda khudi thige tawrakpada koklen phabasu thuna changsinduna oklaga kai cheleino tapna dumna aglore athoi bi makok masam paina thengkrani na tawbadani ta adububa duramadi fajaba sakse thiroi driver law thengi pungse aisu thabak chatoini Athoi bi nokfet tawna koklen phabagi matungda inari amaksu maninglom do anthoktuna mamaga michi khatnai koklen phaba gari gi thongdo hangdok piraduna kakhatladuna nokfet tawna thongdo lonsin biraduna maso mo gari da kakhatladuna seat belt do fajin biri athoi bi nokfet tawna dada ai dum tawge ba aina tawbudi yada bro yayeba adu mihun se gadoraba Athoi bi oinara makuna haifet illaga yari badada chatloba matam sthingeba hoi koklen faba gari start tawraduna gari thauri athoi bi cheptha yengladuna nokmi tawzari kari torage engon dum yenglidubo kaigino yengdeda adudada thabak thingrabo thabaki wabu karino nanga thabakadi nangne hena ludro luli de khaluni yari ba gari to fajana thauba thaursidi Adada horin college salakpasu lawba laktoira lawba la ohairo athoi bi kari khamsige khalingai namhanga mo hangjilai lawba la ohairo hoi aduga dada gi mi ni dui hawlakanu ko dada oina la oba ai farak tardi mohini tharakpa yadabro talli dada oina la oba okay adudi pung kya da loye class de pung mari da loye dada okay fare Wari sana lakpana department mamangda yaushilai dudi dada ayam lehorage hoi lehoro bye dada athoi bi gari dagi thuna kumtharaga leplaga lairibani gari gi class ta chingtharaduna changodana dada hana chaloba aduga ai changage ba koklen no fit tawreduna gari mamai leiraga chatkibado cheptha yenghauri mamai le thorakpada premi ga somi ga leplaga leirambada khangpre khangi oima khangi kaino nuyani na chadugi yenglidubo nanga koklen phabagi matawse thajadabai khanglabro hausi ti thajarabra
Thazari bema adu nomatangdi aikhoigasu khangnahaludana mana khangnaba pamdi hai adugini changaslaw mapanda wati tawlei na charakani athoi bina pallamaga loinana class manungda changkibadu premiga somiga di e kabana lori veranda da laiba mi singduna mangonda munna munni yengna hori abega leisnaga gi manakta famjilaklaga athoi bina abe how kari semino khui tambanida o ado nui tamo siam phaibu oh phabani asingba ngasi sumana ai lobala ga thilameba abe su ko chi maga loinana oh ado kai dore habenu nangna dugamna kotha kotha ngangli dubu ikaidra akhoi tamoda soft yam pamjadabani natradi out oibani athoi bi kupthana asingbra be oh adunani nupi amta koidrido adudi hainuda ai khaktani koireise hoini nangsu soft tawradi adum tokhini haibinida Jerak aduda oza silak laduna larik takpa hokre premi ga somi ga di athoi bigi mawongda sounding la class tawna premi na athoi bina tawrise ekhoi bu chakli beduni ne magi siba somi su masak siga yam pakte heba mana tawrise ma mangai sini ne yang wadra sakne na kaida fajaino plastic na yombi hek maladana mai se koklen phabana koirina usitriba kaiduni ne Hausi koklen phaba aina thok koiradi manungai ni premi somi da khanging yengla aga nangna kamai koidorige yamlai kaino aigi sumi le masu pakhangni aisu le sabini somdana koklen phaba su file singdo ingna tapna yengli masada tumsit ka phada baga kharadi chokthai adumakpu thabak aduri tawri thabak tawbada masada choktharaba mali mamit usilaga ngahak lei head officer Senjau paiba mani jangsilakpada mayam phamlambadagi fufuk hoganarakpada mani babuna nofit tawna phamu lakadoriba lok sabha election da MP gi mirip oina oigadoriba misak amani thuna amarna leiriba maikaida jangsilaklaga koklen phabale gi binatro hoi sir leiki adudi elai haina hayo phani sir chair somda ngak lengsin bise amar thuna hogaladuna koklen phabagi room gi thongda Kokok makuna tilak paduda mamit usinusina Jango Amar tapna changsilaktna magi mamangda lepleduna Sir mani babu lahori jangalo haibra Koklen mamitu tapna panglaklaga Hoi jangalo aduga coffee ani bosemo Phani sir Koklen phaba mana family ba position do kitang semna duna hogalai mani babusu mathaki kaduda changsilai Sir jangbiro yam thazade Sida famsi sir Koklen phabaga mani babuga khut soknaraduna leiriba sofa dura famladuna Sir kari thabak lege yam thazdi sir na igisda lengthopirapabu Koklen aigi vote se chahi ani khaktangari yaradi nangai gi mating lobiyu Hoi sir aisu tawjage khanjaramani sir na pamni base kayano hauji ki wanate hayengwai vote matamda pirasu yaida ado Amar coffee puraga changlakpagi sahum phangbada Ado ibungo nangbu yum kai panbagi matam oidribo Sir adugi wadudi ai lapna laikhreda hairaga social media da yam tawriduna kari Sir adudi Hoi ipana phagi tawbani nangi company se yam pak chawrami ipadi yamna harauribani nakoina asumna torakpa madi thabak phangdabana hasingbu thabak pibasingda uraga aikoina chakthokjaribani Koklen phaba wadi khumdudre nongfet tamak tawkre amarsu thuna coffee thamlaga thokrabada nangonda ina haiba mi ani do karam tawre ngarang na loisinkhre good aduni dana makoi ani na aigi mungbu awa famda tahandugi senadana leirabani hana na inasu warning chakra mini adubu sir gilambida ayapa piraklise habida aduga sir nasu aingona paw hairakpaga mapa chanana adum loisinkhre adu sir cha thakse Mani babuga koklen phabaga coffee da thakminaraduna mani babuna aduni bungo aikhoi gi lamdam se yam phatte mina mi otli aikhoi gi iramdam asina asuk chawkhat pa thengli base makhoi miyam sinani yengo mama mapa oibe singna macha singbu kari da soiki ga diga haina kupna senariba macha aduna kitang ta masa son tharapa haibidi mama mapa singna magi ningba kitang thungan re haina thawai warakpa matamda phatraba mi singduna phattabagi komda jingthabiduna awaba kaya pirari
Masibu mama mapagi maralni haidra natragana machasing adugi maralni haidra natraga fattaba makoigi maralni haidra adubu nangna miyoising adubu gyan tahaladuna afabagi lambida chatkiba kaya amasu yaukidaba nate matam pumbada mangol oyu ninghanaba tawganu nangina nangda aikoi miyam leiri fare fare ipa samu chatlage nang thabak sangladi ipagi yumdane ngahakta koithoro hoi sir adudi ai amuk lehorage Koklen phaba mani babu da khurami masu makokta nanthabiduna thokibada masadu nokfet tawrakle magi famfam da lakladuna thabak hoge tawrakpada message ama lakpadu da yengli dada kaidorige Koklen phaba nokfet tawna thabak tawriye wadriba wadida wadiga haye wabda luramani aidi waidi kamain khangiba ai fauda pung ama makhagi class da wabana lore dadadi kaigi waroi thabak khuding da wadaba leitabani ho adunabu ngahak potha fanaba message tharak lisni ado dadabu kai charge canteen dagi kai no khara loro chari nangli chadribo au chadriye thengribo thingi charodana sum chaning de na leiriba chaning de ni fuzila kani ko thuna kai no khara chasilo dadaga loinana chaningi Hoi ngardine nang tatpana halani chasilo Premiga somiga di athoi bigi message tu uraga mathanta propok chakpada lori adumakpu karisu tokdaba saraga yarida mangda lerip staro hoi athoi bisu chakhalagi matagumna mangda leriba chapot singdo photo kaplaga thazili siune charage ko charo Koklen phaba message to tharam laga sor sang na holeduna magi thabak to mukhawi chowkidar aduna magi chanaba pushinduna changsila e sergilan sida lezare thambiramo chowkidar du satkiduna lunch matam oirakpagi mayamna chanari bedida yakshili mayamna sanari ba wari du soroi bini makhalni magi thokpa topic amamamgi wari ngaktani adubu Amar Thaujal atay staff kharadi Koklen phabagi maramda wari tawri topic ama oina Amar sir gi madam dubu angang maline khangde ta boy ai fawda phajana unadri ngasi thingla laklise kai gi mange nupi do university da thinba maline khangde da dugadi somdana abi hoi party so campus ta lairiba ugi chair da famlaga wari tawri Borisna Leisna abe Nuigi famam da ngasai athoibi famjila idubu kai channel no dubo Prem namo madu aidi haina khidre tomthin namo haina da riyengunu hui mangda sum tawle rabanina kamani yeng loidorino adudine midu shelaga khangu Leisna na abe nui tamo dubu athoibi kori dubu tan driver nui tamo du aikhoi gumba makoyu kari kai geba Boris mamit paini yeng laklaga Kari bahuzgida Aikoi gumba gyan taba Abina mu Khangdida ko kangawi Tamuga koina ramdridi wase dong haibi abani adubu koina krabani na wase haiba ngamdri aisu kai haidunu gyan tade Jos na mu Yarese migi wari sanagumse ayengdi party chase yaroidro Kai party no Children home da Yaini chase Leisna nang yaruge haibi yaruko nong phatok sukoirusi Leisna no fit tawna Hoi, yausi, hayeng kai lege. Hayeng se makoi anigi delivery de tabai. Harang na wari sanari ngai cherak tuda Leisna gi call lakpa duda phone de lok thoklaga yengladuna kitang chathoklaga. Hello, Leisna, nang class lorabo. Iche, ahum dilore break lairi kari torogi che. Nangam tayaradi cafe de lao aise thabangam chatte yadre. Hoi je, ayam thuna laglagi. Leisna thuna makhoi manakta lakladuna bag to pairaga chatke tawrakpada Boris na makhuta farakladuna kaid sakya haino cafe da chaludani chatlage abe horen taklakpasingdo photo kaplaga tharau ko Leisna hobe chen ki baduda Boris tanare e Prem su Boris ki matawaduda Bori nangi gari achobudno oiro se aigi sepugo Soda lang shilakpadu okladuna thuna parking lomda lakladuna helmet to haifet upshiladuna gari da thaudor e Leisna di makhongna hathu thoklaklibani magi mamangda gari khamjiladuna tongladuna cafe da lakminari gari tawri haino thabak yawminaba ichi ama leiyaba mado thabak leiri aduini
Magina pung kayadagi kaya fa oirino? Magina pung 10 daina pung 3 faba, aigina pung 3 dagi 8 faba. Tolopti kaya sariba? Lising 30 muk sai. Noi pulapna mi kayano? Mi pulapna 10 ni aduga mga khaidokpa. Suti numita amadi festival dadi ekoi 10 punna serve tawi. Masidi mi leiti harasu lakliba customer nasu adum masagi serve tawi yabanina nungaida mi mga haise. Oh, ado masak fazaba nupa na laklaga tips ka piramdro. Aduna kay haiba? Haidi leidana ki drama daga tawbado hero duna heroine duna tips ka mayam pibado tawdra haiba. Chalo he taning de tips kaina pamjade ki drama duna expectation khanglabro sina reality. Oh, fai adumaina launaraga phone number ga launaramadi soiru he. Nangi se jealousy kari raba. Boris wam ta kumnak tabadu da laisna nokmi tauri minute manga magwari amta sanadana cafe yoshila e gari do khamna dun laisna changhaure Boris no fetong na gari start taure e laisna manung da changsin duna room da changsilaga magi pochai da thamle duna apron upsla ba matungda pung kya taragi haiduna yengli pung ahum taraga leiramba da sor sang na handokli Laisna ngayhak magi tawgadaba mathau tawraga mamai leithorakpada irai leimaga mamanabi amaga mafam adura changsilakpada khangprek khangi mamai amuk leisilakna kari tawshige khalingaida irai leimasu magi manakta changsilaktuna ice coffee ani bibiro Laisna magi pocket tagi mask to laktokladuna upshiladuna thuna mamai du leithorai kari flavor da tawshige lariba cups ta thambiramu minga konana flavor duga sida leizare pen Yam nungaizare. Irai lemesu nok fetong na pen ga kap color duna iriduna chatkre. Masu hairam liba order do same saraba matungda loiraduna pikraba matung thuna washroom da changsilakduna marks day globe tagi lokthokladuna sor sang na holaduna famna phone do pairaga newsfeed yengli. Miyoi bagi punsi tambangam banati tungda kari thokani haiba khangbangam banati. Haujikta haraung nungaina wari sanaraga chatminaduna thinbiram liba Boris cafe dudagi halakpada gari ama thomjile haina photo ga konana hablakpaduda laisna su tu chungkhiba khangaudi thuna chenthораktuna hospital da chatkadabasu mi chinba maramna chatninglabasu chatpa upai leite somdana prem su class yauri bani phone da call ama lakpagi vibrate torakpaduda thuna mapan thokladuna lakliba call da paikhatli hello somse prem oibirabro oh mane Somgi gari number se MN03689 oibirako. Hoi mani, somna kana. Ai police station dagi tawzarakpani. Haujik ngai haki mamangda Mekta cafe gi maya duda accident am thokle. Prem ngakna. Kari no haisiba. Asopuduri kaida lehoroge. Jen hospital da. YSC hairakpada Prem thuna changsilaktuna oza leribadu kaukiduna mamanaba ani duna onsiladuna. Jos, Tom, Boris to. Jos tuna hogalaga Boris kari torge hospital thun sasi Jos ka tom thinga sufing na hogalagtuna chain ki baduda professor du sithuna class tagi thoklaklaga Prem nga ko kari torge noi ahum da chain khri dubo Sir Boris to hospital da thuna chain khri makhoi ahum do thuna jen hospital da chain silaktuna nurse amada hanglaga changsilakpa matamda OT dagi fi anguba mana kupsilaga puthorakpa duda makhoi ahum ngakni yengli